All Manipur Working Journalist Union AMWJU Golden Jubilee Celebration ke sharuk ama oina ngasi media person Singi Oiba one-day mega free health camp ama Manipur Press Club ta Pangthokkhre Sangai Trust Foundation Laimachanu Nawateng Banglop Indian Dental Association Manipur branch Ibotombi Eye Care amade AMWJU na silaga pangthokiba health camp aduda medicine gyne dental amade mitna chingba check tobuge khudongchaba kaya fangan ke Wiping every tears from every eye haiba theme ge makada pangthokiba health camp aduda punna Dr. Kun amasong support staff contrarong na state asige media person amade makogi imung manungge miyoi singda ana lain ge khudong chaba fangan ke health camp aduda mathau taba hidak langthak kya so lemna fangan ki bagal loinana makhal makha kya ge test khara so lemna tawbagi khudong chaba pi ke Health camp ado pangthok na bahot na bada achoba thodang lokhiba Sangai Trust Foundation ge managing trustee Salam Prasant na hai media person singna khunaya sigi damak loriba thodang sing ase ekai khungna ba utpa oina health camp ase pangthokpane health camp asige maru oiba pandam ama hairagade media person singe haksel hena phagatna ba amade ana ayek yaudna ba hotna bani haina mahak na phongdokhe Thawramaduga Mari Lainana, AMWJU President Kakching Tabam Bizoy na hai, reporter amade Dexter from Liba media person Sing ase, Ayambana Ayutage Numidang Fauba, Numit Kudinge, Matau Chile, Manipura Hosik or Riba Fiba Masigi Matanga, Paulo Nabaho Nabatsu, Hena Waribane, Kunaya Sige, Mit Mai Panghliba media person Singi, Haksel da Karado Oidabasu, Safanabage, Pandam da Health Camp ase Sinbane. Masida saruk yariba media person amasong makogi imung manung amade organizer pumna makpo hainingai leitana thagat pafongdukli haina bizoy na makatake Masigi health camp masigi pandam standing adu sani akhoi ngasigi health camp sada akhoi wiping every tears from every eye haiba thim sada makogi imung manungi awabu da akhoi saruk ya boina ngasi health camp je pangthok sabani ngasigi health camp sada akhoi phangali ba facilities ngasi akhoi medicine akhoi ki dental eye gyne haiba segment sing sada akhoi facility pangal mani masigi loina akhoi ki hypertension blood sugar HbA1c and uric acid sing test of birakanda akhoi ki laiba akhoi ki media person sing se akhoi quality of life see akoina masa hypertension diabetes detect of some berakanda khar hena nuaina sang laina bai damakta pandamda ngasigi health care masi pangthok sab khidawrasu koi kana ba pibang amgadra hana khalaga sinjabani masida thodoen dona lengbirak tana masi mega health camp ta saruk yabiri koi gi AMWJU gi membership adu family gi membership punombusu AMWJU gi market gi thagachari aduga akoi punna simina bada yariba akoi Sangai Trust Foundation, aduga Laimachanu Nawateng Banglop Indian Dental Association, AMWJU AMWJU gi makedagi thagatpa nungai bada phondokchari